howrasi na. Ready, 2, 3, start! Boy, channel ko. Tungan-tungan kamu yang ꯑꯍꯥꯟꯕ ꯔꯥꯎꯟꯒꯤ ꯃꯨꯛꯕꯥꯡ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯆꯦꯂꯦꯟꯖ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯝꯄꯜ ꯅꯣꯔꯃꯦꯜ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯑꯃꯨꯛ ꯇꯧꯔꯒꯦ ꯁꯤꯅ ꯆꯥꯛ ꯌꯥꯎꯅ ꯑꯃꯨꯛ ꯆꯥꯔꯒꯦ ꯃꯍꯥꯎꯗꯤ ꯊꯤꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯆꯥꯛꯁꯤ ꯈꯔ ꯌꯥꯝ ꯄꯨꯊꯣꯔꯛꯑꯦ ꯆꯪꯒꯅꯤ ꯈꯪꯉꯕ ꯄꯣꯠꯁꯦ ꯃꯁꯤꯗ ꯌꯥꯎꯔꯤꯁꯤꯅ ꯆꯤꯡꯒꯤ ꯂꯐꯨ ꯏꯔꯣꯝꯕꯅꯤ Mo, chase. Hello mayam, good morning. Welcome back to my channel. Ngasidi ꯑꯩꯈꯣꯏ ꯁꯤꯗꯀꯣ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯆꯤꯆꯦ ꯑꯃ ꯂꯩ ꯏꯇꯩꯃ ꯑꯃ ꯂꯩꯕꯀꯣ ꯃꯥꯁꯨ ꯕ꯭ꯂꯣꯛ ꯅꯝꯕꯅꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯔꯝꯒꯅꯤ ꯁꯣꯏꯗꯃꯛꯀꯤ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯦꯅ ꯂꯩꯕꯅꯤꯀꯣ ꯑꯗꯣ ꯃꯣꯏꯗ ꯌꯨꯝꯗꯤ ꯌꯥꯝ ꯅꯛꯅꯩ ꯅꯍꯥꯟꯗꯒꯤ ꯆꯠꯀꯦ ꯇꯧꯕꯁꯦ ꯑꯗꯨꯝ ꯆꯠꯄ ꯉꯝꯗꯕꯅꯦ ꯌꯨꯝꯗꯤ ꯌꯥꯝ ꯅꯛꯅꯕ ꯑꯗꯣ ꯍꯥꯏꯗꯤ ꯆꯠꯀꯦ ꯍꯦꯛ ꯇꯧꯔꯒ ꯁꯪꯅꯗꯕꯀꯣ ꯃꯇꯝꯁꯦ ꯌꯥꯝ ꯆꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯇꯤꯁꯨ ꯂꯩꯕ ꯁ꯭ꯀꯨꯜꯁꯨ ꯑꯗꯨꯒꯤ ꯆꯤꯆꯦꯒꯤꯁꯨ ꯊꯕꯛ ꯀꯣꯝꯕ ꯉꯁꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯁꯦꯅ ꯍꯥꯏꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯒꯤꯁꯨ ꯊꯕꯛ ꯑꯃ ꯂꯩꯕ ꯑꯗꯨꯒꯤ ꯆꯠꯂꯨꯔꯅꯤ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯂꯝꯕꯤꯗꯤ ꯃꯤꯅꯤꯠ 5 ꯐꯥꯗꯕ ꯂꯝꯕꯤꯅꯤ ꯑꯗꯨꯝ ꯌꯧꯔ ꯎꯠꯂꯛꯑꯒꯦ ꯑꯗꯨꯏꯗꯤꯀꯣ ꯌꯥꯝ ꯅꯛꯑꯦꯗ ꯌꯨꯝꯗꯤ ꯁꯤꯒꯩ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯣꯡꯒꯥꯟ ꯊꯣꯔꯛꯑꯅꯤ ꯁꯣꯔꯣꯛ ꯐꯪꯉꯦ ꯑꯗꯨꯒꯤ ꯁꯣꯔꯣꯛꯇꯒꯤ ꯑꯗꯨꯝ ꯊꯦꯛꯆꯜꯂꯒ ꯑꯗꯨꯝ ꯌꯧꯔꯅꯤ ꯌꯦꯡꯍꯜꯂꯒꯦ ꯌꯧꯗꯣꯔꯦ ꯁꯟꯒ ꯃꯌꯥꯝ ꯆꯠꯂꯤꯌꯦ ꯂꯣꯀꯦꯜ ꯚꯥꯏബ്ꯁꯅꯤ ꯌꯧꯔꯦ ꯆꯪꯉꯁꯤ ꯃꯦꯅꯨ ꯌꯧꯔꯦ ꯍꯧꯖꯤꯛ ꯌꯨꯝ ꯃꯅꯨꯡꯗꯅꯤ ꯏꯇꯩꯃꯅ ꯆꯥꯛ ꯊꯣꯡꯉꯤ ꯑꯩꯈꯣꯏ ꯊꯔꯣꯏ ꯈꯣꯛꯑꯝꯃꯤꯅꯤ ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯔꯝꯃꯤ ꯊꯔꯣꯏ ꯈꯣꯛꯄꯗꯤ ꯎꯠꯂꯛꯇ꯭ꯔꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯣꯏ ꯌꯨꯝꯁꯤ ꯌꯥꯝ ꯐꯖꯩ ꯎꯠꯂꯛꯇ꯭ꯔꯦ ꯀꯩꯗꯧꯅꯤ ꯑꯩ ꯆꯦꯂꯦꯟꯖꯁꯤ ꯇꯧꯗꯣꯏꯁꯦ ꯎꯠꯂꯛꯑꯒꯦ ꯍꯧꯖꯤꯛ ꯌꯨꯝ ꯎꯠꯂꯛꯄꯗ ꯆꯥꯛ ꯊꯣꯡꯉꯤ ꯁꯤ ꯂꯩꯔꯦ ꯀꯦꯖꯤ ꯀꯌꯥꯅꯦꯕ ꯀꯦꯖꯤ 2 ꯃꯤ 3ꯅ ꯊꯤꯠꯂꯒꯦ ꯂꯥꯏ ꯊꯔꯣꯏꯅꯤꯀꯣ ꯑꯃꯗ ꯅꯠꯇꯦ ꯇꯧꯔꯤ ꯑꯥꯗ ꯂꯩꯔꯦ ꯎꯠꯂꯔꯣꯏꯒꯦ ꯆꯥꯕꯁꯦ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯅꯤ ꯆꯦꯂꯦꯟꯖꯇ ꯍꯥꯏꯗꯤ ꯆꯥꯗ꯭ꯔꯤꯉꯩꯗ ꯁꯤ ꯈꯔ ꯆꯥꯁꯜꯂꯒꯦ ꯑꯥꯗ ꯄꯨꯖꯥꯔꯤ ꯆꯥꯛ ꯊꯣꯡꯉꯤ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤ ꯅꯣꯏ ꯃꯌꯥꯝ ꯌꯦꯡꯕꯗꯣ ꯅꯨꯡꯇꯤꯒꯤ ꯁꯟꯗꯦꯗ ꯏꯁꯄꯤꯁꯦꯜ ꯇꯧꯕꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯇꯧꯔꯦ ꯀꯂꯔꯁꯤ ꯌꯥꯝ ꯆꯝꯅ ꯑꯦꯁꯊꯦꯇꯤꯛ ꯑꯣꯏꯕꯅꯤ ꯃꯣꯏ ꯌꯨꯝꯁꯦ ꯇꯔꯨ ꯁꯤꯅ ꯏꯇꯩꯃꯒꯤ ꯂꯨꯍꯣꯡꯕ ꯄꯨꯁꯜꯂꯛꯄꯒꯤ ꯁꯤ ꯀꯄꯜꯁꯦ ꯂꯩꯔꯦ ꯚꯥꯏꯞꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯑꯣꯏꯕꯅꯤ ꯃꯣꯏ ꯌꯨꯝꯁꯦ ꯏꯔꯣꯟꯅꯕꯒꯤ ꯂꯐꯨ ꯏꯔꯣꯟꯕ ꯆꯤꯡꯒꯤ ꯂꯐꯨ ꯌꯥꯅꯤ ꯑꯍꯥꯟꯕ ꯔꯥꯎꯟꯒꯤ ꯃꯨꯛꯕꯥꯡ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯆꯦꯂꯦꯟꯖ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯝꯄꯜ ꯅꯣꯔꯃꯦꯜ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯑꯃꯨꯛ ꯇꯧꯔꯒꯦ ꯁꯤꯅ ꯆꯥꯛ ꯌꯥꯎꯅ ꯑꯃꯨꯛ ꯆꯥꯔꯒꯦ ꯃꯍꯥꯎꯗꯤ ꯊꯤꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯆꯥꯛꯁꯤ ꯈꯔ ꯌꯥꯝ ꯄꯨꯊꯣꯔꯛꯑꯦ ꯆꯪꯒꯅꯤ ꯈꯪꯉꯕ ꯄꯣꯠꯁꯦ ꯃꯁꯤꯗ ꯌꯥꯎꯔꯤꯁꯤꯅ ꯆꯤꯡꯒꯤ ꯂꯐꯨ ꯏꯔꯣꯝꯕꯅꯤ ꯃꯪꯒꯜ ꯍꯥꯞꯄꯦ ꯑꯗꯨꯒꯤ ꯌꯣꯡꯆꯥꯛꯁꯨ ꯍꯥꯞꯄꯦ ꯊꯕꯤꯁꯤ ꯆꯤꯛꯅꯕꯒꯤ ꯍꯧꯔꯁꯤ ꯃꯌꯥꯝꯗꯣꯏꯗꯤ ꯃꯌꯥꯝ ꯆꯤꯆꯦꯁꯦꯀꯣ ꯏꯇꯩꯃꯁꯦ ꯑꯩꯈꯣꯏ ꯍꯦꯛ ꯃꯅꯥꯛꯀꯤꯅꯦꯕꯀꯣ ꯌꯥꯝ ꯂꯥꯞꯅꯕ ꯅꯠꯇꯦ ꯃꯤꯅꯤꯠ 5 ꯈꯛꯇꯅꯤ ꯂꯝꯕꯤꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯀꯣꯂꯦꯞ ꯇꯧꯕꯅꯤ ꯄꯨꯟꯁꯦꯅ ꯍꯥꯏꯅꯔꯒ ꯅꯍꯥꯟꯉꯩꯁꯨ ꯍꯥꯏꯅꯕ ꯑꯗꯣ ꯃꯇꯝꯁꯨ ꯁꯪꯗꯕꯀꯣ ꯉꯁꯤꯒꯤ ꯁꯨꯇꯤ ꯂꯩꯕꯅꯤꯅ ꯄꯨꯜꯂꯦ ꯑꯗꯣ ꯆꯥꯗꯣꯏꯁꯤꯅ ꯊꯔꯣꯏ ꯊꯣꯡꯕꯅꯤ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖ ꯅꯝꯈ꯭ꯔꯦ ꯑꯗꯨꯅ ꯆꯤꯆꯦꯒꯤ ꯆꯦꯅꯦꯜꯗ ꯍꯥꯞꯄꯛꯑꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯁꯤꯅ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯍꯧꯖꯤꯛ ꯆꯥꯛ ꯌꯥꯎꯅ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯅꯕ ꯇꯧꯔꯁꯤ Howrasi adu mathangdei ahoi tomai channel ama hangti. ꯍꯥꯡꯉꯅꯤ Hangani ꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤꯀꯣ ꯌꯥꯝ ꯉꯥꯡꯉꯔꯣꯏꯁꯤ howrasi ꯆꯥꯕꯗ chaba oina focus tawasi koi ngasai magi do lemi do koi pamui sida sai khanda hapchanarani Kumanagi ko ꯂꯐꯨ ꯏꯔꯣꯝꯕꯁꯨ ꯌꯥꯎꯔꯦ ꯃꯆꯤꯗ ꯆꯤꯡꯒꯤ ꯂꯐꯨꯅꯤ oi ngakon ko pina ta ꯍꯥꯟꯅ ꯆꯠꯐꯝꯗ ꯄꯨꯂꯞ ꯏꯟꯁꯤꯔꯥ kulabi ji sina umyam ye do ai ja udingi bedunani kin do ꯁꯦ ꯂꯐꯨ ꯏꯔꯣꯝꯕ ꯈꯔ ꯍꯥꯞꯄꯦ
Saya kena chip sekarang tu sih. เอ้ยจิบจะรับเนี่ยก็ได้เนาะ Chip saya thamoi ni gua. โอ้ยจิบ Thamoi siap ni chip saya mayang di. Thamoi dia mah apa ke? เจจิบสิ โนวันเลส Ano boleh ni? Thamoi, yang tai ko, thamoi ai ke ngam. ทำมวยไอ้ทำมวยครับในเอาเราเป็นไอ้ทับบี้ไว้ครับไอ้ทำมวยกับปั๊มเด้ Tadi sih nanti am apa ke? ครับเอาคนตายอะไรเนี่ย ไอ้ที่พันไม่รู้ว่า Saya ham dah pom hitam jar. จากบริ โมใจเท เอาหรอ คือคนเดียวเนี่ยตั้ง ถ้าว่าเราไปกินนู่นนี่ก็มันจะมันได้ไหมไอ้มันบอกไอ้มันเกิดไอ้ห้องเดียเนี่ยชาไปได้เลย Ya. น้ำเงาเลยไม่ทำมันจะดีนะแต่พูดเราไปหาที่น่าหาไว้แบบนั่นแหละไอ้คนิ่งเอาไว้อะจริงๆนะครับผมคนิ่งเอาไว้แต่เนี่ยเงินชา เอาละจิตเนี่ยน่าตาชาบางแบบนี้ใช้ด้วยก็โอ้โหจังเลยครับ Din mari bukan sih. มันไม่ได้เดี๋ยวชัวร์เราไม่ได้เดี๋ยวจะจังเลย Mana melon? ถ้าดูในวิดีโอตัวอย่างของมันแบบอุ้ยเล็บมันไงไหมอุ้ยยังมั้ง Apa ni? Apa ni? มาเรียนรู้อยากไปที่อนาคตจะเนี่ย ไอ้เนี่ยมูลaku yang ni baru ngai ba mai này đã có việc rồi anh không đâu anh Không giàu. Belum salah. apa lagi apa dia mai punya tema dia mai ni ayah Không như vậy chứ. Di Bali offer dah home. baca ถ้าแต่ละบิ๊กเรียน Yang semua terdua. Itu dengan apa ni? iPhone kan mana ไอ ya โฟน Pasti dah protein cuti dulu ya. ไอโฟน yang kira tu na kayak kan apa $100 dosnya apa Dia dah 10 kali aku bayar ni bapak. yang dah gampang kan tapi suki beda persamaan dalam mesinnya jangan suka gitu ถ้าเกิดว่าอารมณ์ก็โอ้ก็โหดกว่านั้นเนี่ยไม่จะอะไร Ang wala video ang kalay ba? Wala. Tin tag. Ang
짜증이 돼. Silang ko. 그래서 얘가 안 내봐. 집을 가는 거다. nga mà may bạc là nga mà khổ bạc mà nhưng mà bạc đẹp Anh mà phẳng. Mà chung chu lặng mà thắt từ lớn vào. ôi mà gì Cái đấy sữa mà học. Tao ôi nga mà không đưa ra bây giờ này what Kerala đó nga mà không đi đâu rồi kan dalam anh nó ngồi. chăn ninh vào đây là Itu ngồi dia. Serawal tu ni kita suruh. nha Ngani cái chân người tôi đi vào là bút cả cak dia tu sebenarnya tu serawal. Sebentar. nga làm bạc như thế ơi xin lỗi cho nó nhanh mà Ya, kedua. thôi bây giờ cái nó hù dễ này ăn quả Sao rồi đấy mẹ em? Cho nên liêm mẹ sẽ coi mama kita bawa ke tàu rồi, itu ni ngam deh. ngâm cái gì đấy Tôi mình làm video itu sudah jadi spider. Ngoài nó color, hao phần nhau thì hao rồi. Sih mungkin hao buat matang dokter kini hojik. Buat sedang ngai đi. Rồi makatan itu punya bio. Di sini channel juga ada deskripsi tahap jelas ya. Kami nggak pernah nama yang view, pemesan benar kombinasi kok. Jadi kita sudah ya. Bye bye. bye bye Ya.